BS6 update tabiriba amadi yengbiriba khwai khudingmakpu taramna okchari ngasisu BS6 update na miyamgidamak puduna lakchari India gi tongan ba mafamsingda thokiba thodo wathoksingi update khara miyamda thamjari Jahi taramathoi hena yumban punsida khongdaraklaba matungda Nupi asina government gi job ama hek phangkibaga mahaki nupabu divorce taunanabagidamag akanbu wafamsing phongdorakhi amadi karigumba divorce tauba asida yadaba taragadi hatkani haidunasu nupa asida kihalakpagi thodok amakak Bihar gi Bengusaria hariba mafam asida thoki thodok asida matai manau oiriba nupa amadi nupi asigi maming Nupi asigi maming na Rosni amadi mahaki mapuroiba asigi maming na Bijoy kawi mahaki mapuroiba Bijoy asi nomagi surga chajaba miyai amakhakni adumakpu Bijay hotnaba yamna kanba misak amakhak oirami mahaki nupi Rosni na mangonda haikiba wafam lairik khara tamlaba matungda sarkar gi pikpara saubara thabak amatang taudaba yade haiduna mahaki nupi Rosni na mapuroiba Bijay da phongdoki mahaki nupi na phongdorakliba wafam asibu thabak oina pangthoknabagidamak Bijay na angamba thakta hotnaki Bijay na mahaki nupi na phongdorakliba wafam asibu ngaknanabagidamak Bijay na yamna kana sunomduna imung manunggi bar khudingmak mahakna pukhi amadi masida natana Rosni gi lairik tambada sangba senfamsing khudingmaksu nupa asina yamna kana hotnajaduna puthoki mahakna hotna zamangi matung ina nupi asi kumjali singani kungani thoida Bihar Police ki constable ki thabak amakhak Rosni na phangki madugi matung ikan kanadana Rosni training chathaba hauki Rosni na mahaki police ki training adu chatharaba matung dagidi mahaki nupa asibu mahakna miraibagi mami amakhak yamna chauna tarakhi ngalingegi matamdadi Bijay amadi Rosni yamna nungsinnarakhi amadi Rosni na mahaki mapuroiba oiriba Bijay asibu mikup amata uhodaba amadi wari sana hodaba matamda mangonda yamna awaba ama haibadu oiki matamgi matung inna Rosni na mahakna government gi job ama hek phangkibaga mahaki mapuroiba asidagi lapthoknaba hotnadunata lakhi mahakna police ki training tawdingai manungda mahaki nupa asigi phol lakpa matamda painingdaba amadi paiba tarabasu yam henna interest oina wari sanadabagi mami tarakhi matam khara asumna haukrabagi tungdadi Rosni na mahaki nupa na tawrukpa phone sing amata pick up tawkhide mahaki nupi na hongnakiba mong matau asida Bijay yamna thamoi shoki amadi Bijay na mahaki nupi gi mafamda hangki karigino nangna sigumba mong matau ama engwanda handak toina ulibase kari maramgino haiduna nupi aduda hanglami masigi matungda Rosni na pakum oina karigumba amata khanthadana sahi taramathoi hena yumban punsida khongda minaraklaba amadi nongmata udaba amadi wari sanadaba matamda leiba ngamnakhidaba mong matawsing adubu amadi nupa sina mahakidabang hotnajakhiba kaya adubu karimata ningsingluba tawdana nupi asina irailaina khumdorakhi aikhoi anigi yumban punsigi leinariba mari asi divorce tawrasi mahak free oina leiba pami free oina hingba pami haiduna Rosni na mahaki mapuroiba Bijay da hairakhi Rosni na thajadana haidorakliba wafam adu taba matamda Bijay gi thamoi aduki matik sokhanki mahakna mahaki nupi gi damak chara namata chaduna mahaki nupi gi lairik laisu tambada yamna wana honajaduna lakhibani adubu ngasidi mahaki nupi Rosni na mangonda phongdorakliba wafamsing asina pumnamak tayonnaba haibadu oiki Rosni na mahaki mapuroiba Bijay ga divorce taunanabagidamak yumda amadi fonda mikup kangdana Bijay gi mafamda akanba pressure sing pirami masida natana nupi asina mahaki apokpa amadi mahaki mabunga loinana Bijay gi yumda laktuna makhoi anigi leinariba mari asi loisinnabagidamak divorce paper da sign taunanaba yamna akanba pressure pirami amadi
Karigumba divorce paper gi sign asi tawdaba taragana nahakpu soidanamaki hatkani haiduna nupi asina kihanki adumakpu mahaki mapuroiba oiriba bizena divorce paper aduda sign tawkhide madugi mahutta nupi aduna mangonda pendriba yaningdaba sing adu wari watai sanaraga negotiate tawraba matungda makhoi anigi leiriba relationship adu kaidanabagidamagta hotnaki Asigumba thodo asi BS6 tabiriba amadi yengbiriba adomgi ifamda Rosnina mahaki mapuroibada sathariba thong asi adomgi ifamda sathabiramba taragadi adom kari tawbigani haiba adu comment section da phongdokpiramu Malem asida leiriba mama mapa oibasingi thamoida makhoigi masasing adubu Afaba miyuising oheningba mithoi mihenba oheningba amadi malemda sakhang maikhang miyuising oheningba haibasi mama mapa oiribasingi apamba amani masigi sumatakta mama mapa oiribasingna khwaidigi hena pamliba asi makhoinasu ahalgi matam osilakpa matamda macha mamongna makhoibu support tawbiba makhoibu ningthijana senabiba makhoibu care tawbiba minungsigi mityeng amakhada loinaba amadi makhoigi aroiba matam adu fawbada macha masu singna seba ningthijana tawraba matungda khuya tu sitna malem asi thadokhiba makhoi khudingmaki thamoida pamlibani adubu hairiba wafam sing asi kanagumba laibak faba mama mapa singi mafamda thokpa yauragasu adubu kanagumba kharagi punsidadi macha mamok singna hanna fawba yengbidana macha mamok singi minungsi amata fangdana taibang pal asidagi ising khuya ama pithaknaba miyoi fawba leitana taibang pal asi thadokhiba yaukhidabasu natte asigumba yamna thamoi sokpa thodok amakhak UP-gi Kanos hariba mafam asida thoki UP-gi Kanos hariba mafam asida sahi humdraga manga muksuraba miyoi amagi asiba hakchang mahak masagi yumgi sumangda numit humni muki mamangdagi taduna leiki mahakna numit humni yum adugi sumangda thawai yaugdraba haksang oina taduna leiriba asi mahaki machasing amadi imung manungna madugi matangda karigumba paw amata fanglamde mahakna leikhidre matung numit humni muk suraklaba matungda mahaki yumthangnariba nupa amana yum adudagi yamna namthiba manam khara namlakpadagi mahakna yumbu adubu kauki amadi yum aduda mathanta sahi taruk hena leraklaba ahal aduna paukhum amata pirakhide madugi matungdagidi yumthangnana leiriba nupa aduna polista paw piki Pulisna mapam aduda yauraklaba matungda gate adudi lonbana maram oiraga makhoina wangna khariba wall adu songsinduna yum adugi manungda changki yum aduda changlakpa matamdadi patapumtharaba haksang oina yumbu adu mafam aduda taduna leiramki Pulisna makhoigi official oiba thabaksing loukhatnaba matungda leikhidre miyoi adu postmortem taunanabagidamagta pukhi amadi Thodok adugi pausing mahaki machanupa oiriba America da leriba machanupa Ahal amadi Bangalore da machanupa atombaga lonana punna leiminariba mahaki loinabida police singi maikidagi thodok adugi matangda paw piki leikhidre miyoi asigi mamingna Arun Kumar Misra masagi chahi humdraga mangamuk suraba miyoini Arun Kumar Misra ngalingi matamda Kanpur gi factory amada thabak tawramki Madugi matungda mahak retire tawraba matungda UP-gi Kanos hariba mafam asida leiba mahaki mapa mapugi yumda leiba lakhi police singnasu yumthangnaba singdagi khangki madudi leikhidre ahal oiraba nupa asi yum asida ngasidagi sahi taruk lomgi mamangdagi mathanta yum asida leiduna lakhibani haina madugi matungda police singna yumthangnaba singdagi masimasu khangki mahaki loinabisu hojik phawba leiri amadi mahaki loinabi asi Bangalore da leiriba masanupa atombaga punna leiminaki amadi leikhidre miyoi asigi masanupa ahan asina mahaki nupi amadi masa singa loinana America da leikhirami
mahaki masanupa ahan asigi mamingna Pradayuma kawi mahak asi Amerika da thabak tawduna laibani amadi leikhidraba asigi masanupa atonba aksat hariba miye asina Bangalore da laiba private company amada thabak tawduna lairami masanupa atombagi manakta Arun Kumar Misra gi loinabi Rekha Devi su mafam aduda masanupa atombaga punna laiminaki Police tingna fongdorokpagi matung inna leikhidraba Arun Kumar Misra gi asiba haksangi nakanda bucket amasu taduna leiramki Arun Kumar Misrana ising sognaba honnaba matamda khanghaudana tusinba matamdagi mafam asidagi haugatpa ngamkidaba oiramgani haiduna fongdokli masigi matungda yum asida mahaki mateng kanamatana pangnaba leitabana maram oiraga mahak asi mafam asida yamna wana leikhidaba oiramgani haiduna su fongdorakli Police singna hena ngakibadi Arun Kumar na mafam asida siba numit humni surabo phawbada mahaki nupi amadi masa sing aduna khanglamdaba asini lamlapna masa sing asina Amerika amadi Bangalore na singba mafam sing asida leikiba taraga su yum asida mathanta lehori haiduna Nongmagi ayuk amadi nungthilda pau phongnabiba yai haiduna fongdokli Arun Kumar Misra gi aroiba mathong mangam sing asi mireibakta leikiba masa sing amadi mahaki nupi halaklaga Arun Kumar Misra gi aroiba mathong mangam asi pangthoklagani BS6 update channel asidagi miyamna India gi amadi maling tongan ba mafum singda thokpa thodo wathuk singi update kedamak miyamna channel asibu like comment subscribe to bidamu